Akasbani Imphal, Wahengbam Rajesh na pau pajari, ahan beda maruiba pau. Coordinating Committee on Manipur Integrity, Kokomina Sinduna ngasi Imphal pangthokiba miyamgi mipanma, tongan warep mga lokre. Indian National Developmental Inclusive Alliance ki miyoi kun mga nasaba birodi gi mirkangbu amang ngasi Churachandpur, Moirang amasung Imphal da hangba relief camp sinasatuna miyamgo unakre. Raizapal Anusha weekend hari Manipuri nahasing na ain makuta paishin na ba honaroidabani amadi Raiza sida sarang na ba thokta na ba honagadabani. Manipura ain kaina changsilaba Myanmar masa singi biometric loan na bagi campaign September phawgi manungda loishin na ba sarkar na jila singi official singda khangan kre amasung PM Schools for Rising India scheme kidamak school listing taruk ni supna tarik ki oina Pradhan Mantri na ahanba installment lupa koti satruk kuntra thadokre. Coordinating Committee on Manipur Integrity, Kokomina Sinduna ngasi Imphal pangthokiba miyangi mifam amana, tongan ba warip mga lokre. Kokomina Sinduna ngasi Imphal gi maruiba mapamsingda miyangi kongsat ama chatlaba matung, Palace Compound laiba hapta kangjibungda miyangi aba mifam pangthoktuna warip sing adu lokibani. Warip sing adudi haujik chathariba lala si loisinaba Miramdagi changlakpa chin kuki narco terroristing marufangna muthatpa, Manipur manungda tonganba laibak natraga lengak sasan thamba yaroi. Manipura NRC mapung phana chanhanba Manipur Bidhan Sabha gi akhanaba mifam August manga phawgi manungda kauba amasung mathaki warep ahum Pradhan Mantri Narendra Modi da khanganaba che thaba asini. Objek sathariba lana se loisinaba miramdagi changlakpa sin kuki narco terroristing asi maru phangna muthalasi ani suba Manipur manungda tongan ba leibak natra lengak leibe yare Manipur da NRC mapung phana chanahan gadabani Mari subada 5 August 2023 phawai manungda assembly ki special session kaugadabani loinana Manipur kannaba warep laugadabani manga subada mathakki warep ahum India government da Prime Minister da khangan nabasi thaba ngasi gi mipamadu wangang ladang kokomi gi convener Jitendra Ningom mana hai Manipur gi haujik oriba phibam asi yamna luraba tanpham amani mang hai haujik changsiliba khongjing asi mai pakna bagi damak aikoi amato ina thengna bagi tangai phadaba lei Howsiti mayam singsina imalaiba iramdamse kai yaroi asigidamako hingani habigi wakalo namaga luina na machine salim khongchasina aikoi achoba safu ma pirigini howsiti aikoi songnabagi khanabagi adu yanadabagi matamdu natte howsiti aikoi punsinnabagi aduga sanction minabagi matamduni haiba kokomigi makedi thamjari Madugi mamang da kongsat adu thangmaiban thau ground dagi horaga Koyathong Nagamapal Wahengbam Laikai Kaisam Thong Yai School Powerga Tumbuthong lalaga Imphal gi hapta kangjebungda pantungpham oigi ngasi gi kongsat adu da tongan mafam singdagi lakpa phurup kya gi mioi kya saruk yaki masing thingamdraba mioi singna saruk yaki ba kongsat adu da miyamna NRC kudakta chanhalu narco terrorism muthatlu separate administration gi dabi yaroi Manipur gi apun basaktam kaibi yaroi sugi ground root ngak na chanhalu aikoi shanti pami haibana singba tongan ba placard sing paiduna kholau kayamrum lauke Manipur gi narco terrorism Manipur gi sum kuki militation NRC kudakta don't the political law Indian National Developmental Inclusive Alliance ki MP kunmatoi amasung atopa mioi mari punna mioi kunmangana saba birodi gi mirkangbu amangasi Imphal thunglare makoina Imphal ek thunglabada CLP Luchingbra Okram Ibobi MPCC ki President K Meghasandra CPIM gi Luchingba singyauna taramna oki makoina Imphal airport hek thunglabaga paumi sing hangba wahang sing gi paukhumda mirkangbu adada yaurokpa Lok Sabha da Birodi Congress ki deputy leader Gaurav Gogoi hai Manipur haujik oriba wathok asi loisinduna santi puraknaba Pradhan Mantri na honarabadi Birodi dol na mateng pangani Manipur gi wathok ki matang da mahna karigumba amata tawdriba asi laibak thibani adubu India Alliance ki kangbu singdi Manipur toina laktuna wathok asi waroshin puraknaba honagani amadi hiramasi ki matang da sangsatta khananaba dabi tawgani
Shri Gogoin hai wathok asigi warashim puraknabagidamag Pradhan Mantri na Rajniti dol punamaki mihut kangbu ama semgadabani maduda birodi dol sing soidana yaugani. Mahang hai Pradhan Mantri Narendra Modi na Raija se thokliba wathok asida seneriba kanglup anigi marakta wari sanaduna hanagum mahausagi pibamda hanjinanaba honagadabani. Shri Gogoin hai birodi dol singna pamliba wafamdi Pradhan Mantri na Raija sida mahausagum karamna santi hanjilhalakadage amasung amato oiba Manipur amato oiba awang nongpok lamdam amadi amato oiba Bharat ohenaba kari thaurang paikakadoribano haibasini. Mangnai mir kangbo asina Raija sida lagliba asigi maru oibadi santi gi paujil sandokpa amasung awaba nanglaba kanglup anigi mioi singa haktenana unaduna makoigi mapau tabani. Shri Gogoin hai miyamna pamliba wafam sing sangsata pukatuna khananaba honagani. We represent parties from across the length and breadth, from north to south and east and west. We believe in a united Manipur. We might belong to different communities, but in the end we believe that northeast should stand as one, and today people are suffering, and we have come in their moment of grief and suffering to give our message of solidarity, to express our regret that they have witnessed such horrors, such violence, and we want to listen to them, take their stories inside Parliament and express their concerns, their aspirations. Tungda mir kangbo aduna Churachandpur helicopter saki amadi mafam adura CSO lusing basing relief camp te leiba mioi sing amasung irang asa leikidaba mioi sing gi imung manunga su unaki. Imphal da halgaba matung mir kangbo amana moirang da amasung atopa kangbo amana Imphal gi akampata hangliba relief camp sing da satuna mafam da leiba mioi singa unaki. Unabadura saruk yakiba Congress lusingba Okram Ibobi na hai thangja amasung nomaijing numit asi sangsaki mifam leitabana numit sing asida Manipur laktuna hakthenana irang phibam amasung miyang unarba matung ningthokaba numita sangsaki mifam phamada marik chumba wafam pukhatnabagi damaktani manghai Manipur gi hoksik oiba phibam asigi matangda Pradhan Mantri na wafam khara phongtokpham thoi. Parliament session hamba head hobudagi koi Manipur ki jamaktada thoiba Manipur da shanti leitaba tauriba mayam se tongan ba political party India haiba anova alliance ma wakhan manaba like minded political party to honorable MP ngatani silla use honorable MP singsina still on the spot ground situation se jana koi yengurasi assess tawsi noi mayam kramhaina wari forget about privacy masi ada salaga awaba nuaita masigi ground situation je jana khangtoga Bharat ki parliament dal atai business ki agenda mayam ji loina suspend tawga Manipur khaktagi agenda se honorable MP mayam jin handagi pressure tawdra on the floor of the house statement bigadabani. Mir kangbo asina housing Imphal da paugi mifam ama pangthokani mir kangbo asina hayeng Rajapal Anusia Uikega unagani. Mir kangbo sa Congress ki Adhir Ranjan Chaudhary, Trinamool Congress ki Susmita Dev, DMK ki Kanimori Karunadi, CPI ki Santosh Kumar, NCP ki P Mohammad Faisal, RSP ki NK Premchand, AAP ki Sushil Gupta amasung RJD ki Professor Manoj Kumar Jahana Singh Yauri. Birodis dol singi mihut kangbo asina ngasi Imphal hek thunglabada CPIM Mass Front Manipur ki Lomi Loop All Manipur Nupi Marup AITUC Manipur AISF Manipur unina tongan ba memorandum sing pisin ki tabiriba pawasi Akashbani Imphal digini. Raija sa santi nungsi chanaba amasong mauksa ki phibamda hanjilhanaba pandamda Rajapal Anusia Uikena ngasi Churachandpur da anirak suba oina chatuna miyanggo unakre. Jiladu de hek thungbaga Rajapal na St. Paul Institute hangliba relief camp amasong Rengkai Rang Young Learners School da hangliba relief camp da satuna lanjerak narpasinga unaki. Rajapal na mafam aduda miyanggo unaduna tangai phadwa polam sing khusinaki unaba aduda Rajapal na Manipur gi nahasing na ain makuta paisinaba honaroidabani amadi Raija sida sarangaba thoktanaba honagadabani haiki. Rajapal hai sarkar na irang asina solaba mioi singda pangba yaba mateng pangani amasung santi hanjanaba honabada lokhatpa yaba thabak sing lokhakani haiki. Rajapal na tuibong daleba 27 AR da ex servicemen singi imung manung sing amadi CSO lusing basing asu unaki. Kuki INP ITLF Kuki Women Organization for Women Human Rights na Rajapal da memorandum ama khusinaki. Mafam aduda pangthopa paugi mifam amada Rajapal na hai mahangna jila jal asida lagliba asigi maruoiba maramdi miyamgi samasya sing taba lakmani. Manghai handakta video viral sakiba nupi anidu hakthenana unaki amasung makoigi imung manungda lupa lakh tara khusinaki.
Tampaki Zilla Singda Matamatang Matungina Marilainaba District Administration Singna Curfew Komtokli. Imphal West Amasung Imphal East Zilla Singda Hayeng Ayupung Mangadagi Numidang Waram Pung Tarupawa Curfew Komtokni, Bisnupur, Churachanpur, Kangpopi Amasung Kaksing Zilla Singda Hayeng Ayu Pung Mangadagi Numidang Waram Pung Manga Pawa Curfew Komtokani. Thawbal Zillagi Oina Hayeng Ayupung Mangadagi Numidang Pung Nipan Pawa Curfew Komtokani. Manipur ain kaina changchilapa Myanmar masa singi biometric lognabagi campaign haunaba Rajya Sarkar gi Joint Secretary Homna Jila singi SP singda khangankre haidiba campaign asi sahi asigi September phawbada loisingadabani hiram asigi matangda mari lainaba DC amasung SP singi training cum hand holding program Rajya gi Home Bibang singduna thasgi kunturukta pangthokre haidi Cheroladun hai September phawbada ain kaina changchilapa Myanmar masa sing biometric lobagi campaign matamchana loisinaba honagadabani Ministry of Home Affairs na National Crime Record Bureau team da training amasung hand holding pangthokpada Rajya Sarkar gi mating pangani ngasi goina Imphal East ki sajiwada leiba Foreigners Detention Center da ayukpung taradagi hauna biometric capture pangthokki Thawal Police Commando na akaknaba paw ama phangbadagi ngasi ayuk lilong hauribi turel ahanbi manaki kalai khong thong mathakta leiba mioi amagi yumda thi humagi thabak chadabda plastic amuba amada sapon cap tareta hablamba heroin brown sugar gram sama tarani thoi phagal pangam le hari parba mioi amasung polam sing adu makata ba thabak lokhatnabagi damak lilong police station da sinakre hari Bisnupur Jilagi Low Pan Bayaduna Ladiba, Loya Lamgi, Local Sing Rajataki, Lomi Loop Mangana, Punsinduna Low Pan Bayana Bahonari, Ngasi Lomi Loop Sing Asna, District Administration, Police, Agriculture Office, Amadi Atay Marilena Basinga, Puna Honaduna, Ka Posangbam, Manning Local Sing, Low Pari Manga Hembda, Low Panaba Sem Sakre Hari. Akasbani Imphal gi ipaw kangbuna putokpa akhanaba thoram iramdamgi pawraw paktak mapansuba tangkak haiba thoram ama hayeng ayupung Taruk minit nifuda santokani thauram masi kangla amasung sangai channel animakta taba pangani YouTube channel Air Imphal asu live streaming tawduna santokani Kwakta wahong matu thechil wahong oibayade phajakraba wahongi sathek sakongbu kuchumuba kwakna pamjaman khraduna wahongi matusing masada pumyom yomna thechinduna Wahongumna masa thekatuna niknik launa jagoi sabadi ngamde ubada kwakni haiba adumak khangi Pauruk poktak singi matangda Salam Ongbi Rajkumari Asalatana Akasbani Falgi Paukangbuda Asumna Pongdokli Sanabi naina kunai lingduna leiragliba asida makal makha kayagi paurau poktak sing loina dona satminaragli Hingliba punsirolga tana thana bayadana loina duna satminariba aikhoigi iramdamgi pauru poktak sing asigi kana raba nungda yauriba paujal sing asibu aikhoina mafam matam chana sijinarabadi ing tapalamdam ama oigani None Battalion Assam Rifles na sinduna ngasi War Memorial da laikidraba Jawan singi mafamda ikai kumnaba utpagi thorum ama pangtokre ingkumja lising ani marigi July 19 da Ukrul Jilada ROP chalingaida Havaldar Mohanlal Rifleman Paramatna Singh amasung Rifleman Rakesh Kumar sakangdaba singi ambusta laikidabani Akasbani Imphal gi pau tabiri PM Schools for Rising India PM Sri Scheme Gidamak School Lising Taruk Chani Supna Tarik Gidamak Pradhan Mantri na ahanba installment oina lupa koti chatruk kuntra thadokre mahana Bharat ki lot tarani thoida handokpa education amasung school curriculum gi lairik tarani thoichu puthoki Nai Delhi gi Bharat Mandapam da pangthokpa numinini sathagadaba Akhil Bharatiya Shiksha Samagam hogdoloduna Pradhan Mantri na lebak asibu awonba puraknaba honabada shiksha gi lam asichu asoba thogdang amani haiki Manghai lebak asigi shiksha gi lam asina Bharat na kunma thoisuba satabdida pandam amagaloina sangsi leba asi phangnaba honabada asoba thogdang lei Akhil Bharatiya Shiksha Samagam gi maru oibadu palladuna Pradhan Mantri hai khananainaba amasung wari watai sanaba haibasi shiksha gi maru oiba lam amani New Education Policy sahi ahum mapung pharakpada wafam kaya marum phongdokladuna Pradhan Mantri na haukiba sahi ahum asida mission mota New Education Policy asi paikhatpaga loinana oja sing amadi school sing na lauriba thogdangbu thagatpa phongdokli manghai anoba education policy asigi makhada atuba matamda National Curriculum Framework sanhalagani Siri Modi hai lebak ase leiriba CBSE ge school singda chap manaba course sing tamhanbaga loinana Bharat ki lol kunithoida lairik sing phongba haure Aroibada maruiba pau
Coordinating Committee on Manipur Integrity Kokomina Sinduna ngasi Imphal pangthokiba miyamgi mifamna tongan ba warep manga lokre. Indian National Developmental Inclusive Alliance ki miyoi kunmangana saba birodi gi mihut kangbu amangasi Churachandpur, Moirang amasung Imphal hangba relief camp singda satuna miyamga unakre. Rajapal Anusia Weekend haidi Manipur gi nahasingna ain makuta paishinba honaroidabani amadi Rajasya sarangnaba thoktanaba honagadabani. Manipur ain kaina sangsilapa Myanmar masasingi biometric launabagi campaign September phawgi manungda loisinaba sarkarna jila singi official singda khanghankre amasung PM Schools for Rising India scheme gidamak school lising taruk sani supna tareki oina Pradhan Mantri na ahanbe installment lupa koti satruk kontra thadokre. Pau loisare.